Strong lobby bom pokai handuna angang ani hatkibada chenaba UKNA gi kedar ama NIA na phare. Bisnupur district ki tonglawi awang lekaida lobuk katainana leiba yum amada bom kapsinduna Chahi Nauriba Machin Mopa Hatkiba Amasung Apokpi Mamabu Sathina Sogan Bada Chenabani Haiba United Cookie National Army UKNA gi Finance Secretary ni Haiba Miyoi Ama NIA na Fagat Kre NIA na Chennai Haiduna Fagat Aba Namit Tarani gi Police Remand Laukraba accused adugi maming S Palal Thado Kawi Police na Thadorakpa press release amagi matung ina accused adu Churachandpur district manung chanba Molnong Khuldagi Laikhidraba Lejangi Masani Mak Haukiba July gi Kunhumdoida Churachandpur district manung chanba Gelmol Khuldagi security force na Fagat Kibani accused oiriba S Palal Thadobo wahang pahong chathaba matamda state asida thokiba tongan tongan case kamarum da su chenaba miyoi oiramki Makatana wahang pahong chathaba matamda kumja lisingani kunmanga gi December 13 ta torbung da thokiba bom pokhaibagi thodok chahi asigi February 3 amasung mari gi lonaba ahingda Molnong gi akoiba mafam singda nongmai kapa haukiba July 3 da Chief Minister gi Churachandpur khongset ka mari lenana nongmai kapagi thodok chahi asigi March 13 ta Bisnupur district ki CRPF ki marakta nongmai kapagi thodok ta su chenabani haiba khangba ngamki nakalamromda Thadau NP Manipur ki maikei dagi phagal aba accused asi NIA na Thadau ni haina phongdorak pasigi matangda yaningdaba phongdorak paga loinana miyoi asi makoina khangba Nagaland da poktuna Kangbai dagi nupi lobani hairi